I Henry Okram, Minister Mahut Social Welfare Masung Corporation gi Bivak Paisa Bagaloina, Manipur Miyamda COVID-19 ga Marilena Laiva Pandemic Sigi Matanda Wahika Tanzania Madudi Yumdagi Mapan Hek Torpaga Face Masks Upiyu Ani Subada Mi Amaga gi Marakta Foot Taruktagi Tadana Physical Distancing Tambiyu Om Subada Sapo Natraga Hand Wash Season Abiduna Kutsa Seng Hambiyu COVID-19 dagi ngakthoknaba sarkarna laukhatliba chana kaklonsing asi miyamna ngakna chatminaduna laichat asi thengnabada ekhoi punna saruk yaminasi seksindaba miyoi kayada laina masigi leina sina santopang ngamaliba si miyamna hena khangbire seksinba miyoi singdadi leina sina irai laina naba ngamde besin pothok thifawdi seksinba haibasina ekhoi khudingmaki amata ngairaba hidakni hariba asi kawroisi haina mayamda appeal tawjari